ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟ ꯀꯪꯍꯟꯈꯤꯕ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯀꯪꯉꯕ ꯃꯇꯨꯡꯗ ꯃꯅꯨꯡꯒꯤꯗꯣ ꯀꯃꯥꯏꯅ ꯄꯨꯡꯀꯪ ꯀꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯑꯣꯡꯗꯣ ꯑꯗꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯃꯅꯨꯡꯒꯤ ꯃꯄ꯭ꯔꯥꯝꯗꯣ ꯐꯖꯅ ꯌꯥꯎꯕ꯭ꯔꯥ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯎꯠꯆꯒꯦ ꯇꯧꯕꯅꯦ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯇꯤꯡꯉꯝꯃꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩ ꯏꯔꯣꯟꯕꯁꯨ ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯐꯨꯠꯂꯒꯅꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯊꯝꯃꯦꯕ ꯍꯥꯡꯗꯣꯛꯑꯒ ꯃꯌꯥꯝꯗ ꯐꯖꯅ ꯃꯄ꯭ꯔꯥꯝꯗꯣ ꯐꯖꯅ ꯍꯥꯏꯒꯠꯄ ꯌꯥꯕ꯭ꯔꯥ ꯃꯀꯨꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯔꯝꯕ꯭ꯔꯥ ꯑꯣꯏꯔꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯎꯠꯆꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯌꯣꯡꯆꯥꯛ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯤꯔꯒ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒ ꯆꯥꯅꯕꯒꯤ ꯊꯝꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯅ ꯁꯤꯗꯗꯤ ꯐꯪꯗꯦꯕꯀꯣ ꯃꯔꯛ ꯅꯍꯥꯟ ꯌꯥꯎꯔꯝꯕꯗꯨꯗꯤ ꯌꯥꯝ ꯀꯗꯣꯝꯗ ꯌꯥꯎꯔꯝꯕꯅꯣ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯥꯊꯣꯛꯑꯗꯕꯅꯦꯕ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯄꯨꯂꯞ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯑꯩꯅ ꯎꯠꯆꯅꯤꯡꯉꯤꯁꯤꯅ ꯃꯌꯥꯝꯗ ꯑꯩꯅ ꯇꯧꯈꯤꯕꯗꯣ ꯌꯥꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯩ ꯄ꯭ꯔꯨꯐꯇꯣ ꯄꯤꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯔꯣꯝꯕꯗꯣ ꯏꯪꯍꯜꯂꯤ ꯄꯨꯔꯥ ꯏꯪꯂꯕ ꯃꯇꯨꯡꯗ ꯑꯩ ꯐꯖꯅ ꯂꯧꯊꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯃꯑꯣꯡꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯎꯠꯆꯒꯦ ꯇꯧꯍꯧꯗꯕ ꯌꯥꯎꯔꯗꯤ ꯌꯣꯡꯆꯥꯛ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯐꯪꯉꯗꯤ ꯃꯔꯨꯒ ꯇꯣꯡꯕ ꯐ꯭ꯔꯦꯁ ꯐꯪꯉꯗꯤꯀꯣ ꯑꯔꯤꯕ ꯅꯠꯇꯦꯀꯣ ꯑꯔꯤꯕꯗꯤ ꯌꯥꯔꯔꯣꯏ ꯇꯧꯕ ꯃꯀꯨ ꯈꯦꯠꯄ ꯌꯥꯕ ꯑꯣꯏꯒꯗꯕꯅꯦꯕ ꯐ꯭ꯔꯦꯁꯇꯣ ꯐꯪꯉꯗꯤ ꯃꯌꯥꯝꯗꯤ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯗꯤ ꯑꯗꯨꯝ ꯐꯪꯉꯝꯈꯤꯅꯤꯗꯅꯀꯣ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯦꯝ ꯁꯤꯒꯤꯁꯦ ꯅꯃꯔꯥꯔꯥ ꯑꯗꯒꯤ ꯄꯨꯂꯩ ꯍꯩꯗꯨꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯐꯪꯉꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯅꯃꯔꯥ ꯃꯥꯜꯂꯦꯕ ꯍꯥꯏꯗꯤ ꯅꯃꯔꯥ ꯍꯥꯏꯗꯤ ꯀꯣꯟꯁꯤꯜꯂꯒ ꯌꯣꯟꯕꯗꯣ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯁꯦ ꯁꯤꯒ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯟ ꯑꯩꯅ ꯀꯪꯍꯟꯖꯈꯤꯕ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨꯒ ꯏꯔꯣꯟꯒꯦ ꯇꯧꯕꯅꯤ ꯇꯪꯈꯥꯏꯗꯪ ꯂꯣꯟꯒꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯏꯔꯣꯟꯕꯁꯦ ꯀꯌꯥ ꯍꯩꯇꯦꯕ ꯃꯣꯏ ꯆꯥꯕ ꯑꯗꯨꯅ ꯄꯥꯝꯃꯨꯕꯅꯤꯅ ꯈꯤꯇꯪ ꯂꯣꯟꯒꯦ ꯃꯤ 2 ꯈꯛꯇꯪꯒꯤ ꯑꯗꯣ ꯁꯤꯁꯦ ꯄꯨꯂꯩꯔ ꯅꯃꯔꯥꯔ ꯈꯪꯕ ꯃꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯗꯤ ꯅꯃꯔꯥ ꯍꯥꯏ ꯏꯃꯥꯅ ꯅꯍꯥꯟꯋꯥꯏ ꯁꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯃꯔꯥꯅꯦ ꯍꯥꯏꯌꯦꯕ ꯏꯃꯥꯅ ꯑꯗꯣ ꯄꯨꯂꯩ ꯍꯥꯏꯗꯨꯅ ꯈꯔ ꯇꯦꯜꯂꯒ ꯀꯟꯕꯅꯦ ꯃꯀꯨꯒ ꯇꯧꯕꯗꯣ ꯁꯤꯁꯤ ꯅꯃꯔꯥꯁꯤꯅ ꯃꯣꯃꯣ ꯂꯥꯎꯏꯗꯅꯀꯣ ꯑꯗꯣ ꯁꯤꯗ ꯐꯪꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯑꯩꯅ ꯀꯪꯍꯟꯈꯤꯕ ꯌꯣꯡꯆꯥꯛꯇꯣ ꯃꯌꯥꯝ ꯑꯩ ꯁꯤꯗꯗꯤ ꯌꯣꯡꯆꯥꯛ ꯐꯪꯗꯕꯅꯤna ꯑꯗꯨꯝ ꯉꯔꯥꯡ ꯑꯍꯤꯡ ꯇꯤꯡꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯕꯗꯣ ꯃꯌꯥꯝꯅꯗꯤ ꯊꯥꯖꯔꯝꯃꯣꯏ ꯑꯗꯣ ꯆꯥꯕ ꯌꯥꯏ ꯌꯥꯝ ꯍꯥꯎꯋꯤ ꯑꯩꯈꯣꯏꯒꯤ ꯃꯄ꯭ꯔꯥ ꯃꯅꯨꯡꯒꯤꯗꯣ ꯐꯖꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯒꯦ ꯑꯗꯨꯒꯤ ꯄ꯭ꯔꯨꯐ ꯄꯤꯖꯒꯦꯅ ꯑꯩ ꯉꯁꯤ ꯏꯔꯣꯝꯕꯁꯦ ꯃꯌꯥꯝꯗ ꯎꯠꯆꯕꯅꯦ ꯏꯔꯣꯝꯕ ꯍꯩꯇꯗꯅ ꯏꯔꯣꯝꯕꯁꯦ ꯃꯌꯥꯝꯗ ꯇꯥꯛꯄ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯏꯔꯣꯝꯕ ꯃꯤ ꯂꯣꯏꯅ ꯍꯩꯔꯤꯅꯤ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯅꯃꯔꯥꯁꯦ ꯂꯣꯏꯔꯒ ꯃꯊꯪ ꯀꯩꯀꯩ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯝ ꯎꯠꯆꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯣꯟꯁꯟꯕꯤ ꯑꯃ ꯌꯣꯜꯂꯤꯗꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯏꯗꯣ ꯑꯗꯨ ꯃꯥꯟꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯃꯔꯥ ꯍꯥꯏꯁꯦ ꯂꯣꯏꯔꯦ ꯁꯤꯈꯩ ꯀꯣ ꯑꯗꯨꯒ ꯑꯂꯨ ꯑꯃꯈꯛ ꯍꯥꯞꯄꯒꯦ ꯑꯂꯨ ꯑꯉꯥꯡꯕ ꯑꯣꯏꯗꯤ ꯍꯥꯎꯒꯗꯧꯅꯦ ꯑꯂꯨ ꯑꯉꯥꯡꯕꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯂꯨ ꯑꯉꯧꯕꯁꯤꯃ ꯍꯥꯞꯄꯒꯦ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ 3 ꯈꯛꯀ ꯍꯥꯞꯄꯒꯦ ꯑꯩ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕꯗ ꯌꯥꯕ ꯃꯤ ꯑꯣꯏꯗꯦꯕ ꯍꯥꯏꯗꯤ ꯄꯨꯛ ꯌꯥꯝ ꯁꯥꯒꯟꯕ ꯑꯗꯒꯤ ꯏꯔꯣꯜꯂꯁꯨ ꯈꯨꯠꯁꯦ ꯌꯥꯝ ꯁꯥꯒꯟꯕ ꯃꯤ ꯑꯣꯏꯌꯦ ꯌꯣꯡꯆꯥꯛꯇꯨꯅ ꯃꯌꯥꯝ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯤꯡꯉꯝꯕꯅꯤ ꯁꯤꯗꯤ ꯑꯩꯅ ꯇꯤꯡꯕꯒꯤ ꯃꯇꯥꯡꯗꯨꯗꯗꯤ ꯎꯠꯍꯧꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯌꯦꯡꯉꯨꯇ ꯃꯌꯥꯝ ꯂꯣꯏ ꯄꯣꯞꯊꯣꯛꯑꯝꯃꯦꯕ ꯑꯌꯨꯛꯇ ꯑꯩ ꯊꯥꯡꯒꯠꯂꯒꯁꯨ ꯎꯠꯂꯛꯀꯦ ꯑꯩꯅ ꯀꯪꯍꯟꯈꯤꯕ ꯌꯣꯡꯆꯥꯛꯇꯨꯗꯤ ꯃꯁꯛ ꯀꯌꯥ ꯐꯖꯗꯦꯕꯀꯣ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯇꯣꯡꯕ ꯑꯣꯏꯗ꯭ꯔꯤꯕꯅꯦ ꯑꯗꯨꯏꯁꯨ ꯌꯥꯏꯑꯕ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯁꯤ ꯍꯧꯖꯤꯛꯄꯨꯗꯤ ꯎꯠꯈꯤꯔꯣꯏ ꯑꯩ ꯍꯣꯔꯦꯟ ꯐꯨꯠꯄ ꯂꯣꯏꯔꯀꯥꯟꯗ ꯐꯖꯅ ꯍꯥꯏꯗꯤ ꯃꯀꯨꯁꯦ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣꯏꯅ ꯌꯣꯡꯆꯥꯛ ꯈꯦꯠꯂꯒ ꯏꯔꯣꯟꯕꯗꯣ ꯐꯖꯅ ꯃꯄ꯭ꯔꯥꯝꯒ ꯌꯥꯎꯕꯗꯣ ꯑꯗꯨ ꯎꯔꯛꯀꯅꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯤꯡ ꯌꯣꯡꯆꯥꯛ ꯐ꯭ꯔꯦꯁ ꯐꯪꯉꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗ꯭ꯔꯤꯕ ꯐꯪꯉꯗꯤ ꯈꯦꯠꯂꯒ ꯀꯪꯍꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯅ ꯀꯪꯍꯟꯕꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯂꯤꯡ ꯄꯤꯖꯔꯝꯒꯦ ꯍꯥꯟꯅ ꯑꯩꯒꯤ ꯀꯪꯍꯟꯕꯒꯤ ꯃꯑꯣꯡ ꯌꯦꯡꯈꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯈꯪꯉꯝꯒꯅꯤꯕꯀꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯔꯣꯟꯕꯁꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝ ꯑꯩ ꯅꯍꯥꯟ ꯁꯤꯡꯖꯨ ꯁꯨꯁꯤꯔꯥ ꯍꯥꯏꯅ ꯐꯨꯠꯎꯕꯅꯦ ꯑꯗꯣ ꯁꯨꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯣ ꯌꯦꯟꯗꯦꯝꯗꯤꯕꯀꯣ ꯃꯆꯥ ꯑꯃꯈꯛꯇꯪ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯁꯤꯁꯨ ꯍꯦꯛꯄꯒ
ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯦ ꯍꯥꯎꯇꯦ ꯃꯍꯤ ꯈꯤꯇꯪ ꯀꯪꯁꯤꯜꯂꯀꯥꯟꯗꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯆꯨꯝꯕꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯎꯏ ꯎꯏ ꯂꯥꯎꯕꯗꯣ ꯑꯗꯨꯅꯦ ꯌꯦꯟꯗꯦꯝ ꯃꯆꯥ ꯑꯃꯈꯛꯀ ꯍꯥꯞꯄꯒꯦ ꯌꯦꯟꯗꯦꯝꯁꯨ ꯐꯖꯅ ꯍꯧꯋꯦ ꯑꯩꯒꯤꯗꯗꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯐꯖꯅ ꯌꯦꯡꯕꯤꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯐꯖꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯃꯤꯅꯦꯕꯀꯣ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯌꯥꯝ ꯄꯥꯝꯕ ꯒꯥꯔꯗꯦꯅꯤꯡ ꯇꯧꯕ ꯂꯩ ꯊꯥꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯍꯩꯅꯩꯌꯦꯕꯀꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯃꯨ ꯑꯔꯧꯕꯒꯨꯝꯕ ꯎꯀꯥꯕꯤ ꯑꯔꯧꯕꯒꯨꯝꯕ ꯍꯥꯞꯄꯗꯤ ꯍꯥꯎꯅꯤ ꯍꯦꯟꯅ ꯑꯗꯨ ꯂꯩꯇꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑꯅꯤ ꯐꯨꯠꯂꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨ ꯌꯣꯡꯆꯥꯛꯁꯦ ꯃꯁꯛꯁꯦ ꯅꯍꯥꯟ ꯑꯔꯤꯕꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯇꯤꯡꯖꯕꯗꯣ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯥꯝꯃ ꯃꯇꯨꯡꯗ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯈꯣꯛꯄꯗꯣ ꯎꯠꯆꯔꯛꯀꯦ ꯀꯌꯥꯝ ꯊꯤꯅ ꯐ꯭ꯔꯦꯁ ꯑꯣꯏꯒꯦ ꯑꯗꯣ ꯉꯥꯔꯤ ꯈꯔ ꯍꯥꯞꯄꯦ ꯁꯤ ꯉꯥꯔꯤꯁꯦ ꯃꯀꯨꯞꯇꯤ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯩꯒꯤ ꯉꯥꯔꯤ ꯉꯥꯟꯅꯕ ꯇꯤꯐꯤꯟ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯀꯥꯝꯃꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯥꯝꯃꯦ ꯑꯗꯨꯒ ꯑꯩ ꯂꯧꯈꯠꯂꯒꯦꯀꯣ ꯐꯖꯅ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯁꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯑꯅꯧꯕ ꯐꯨꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯄ꯭ꯔꯥꯝꯒ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄ ꯌꯥꯕꯗꯣ ꯑꯗꯨꯒ ꯁꯦꯝ ꯑꯣꯏꯕꯅꯤꯗꯣ ꯌꯥꯗ꯭ꯔꯗꯣ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯌꯣꯡꯆꯥꯛꯁꯦ ꯐꯖꯕ ꯑꯣꯏꯈꯤꯗꯕꯒꯤ ꯖꯔꯅꯤꯗ ꯄꯣꯔꯛꯄꯒ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯈꯤꯗꯕꯒꯤ ꯇꯧꯕꯅꯤ ꯐꯖꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕꯅꯦ ꯐ꯭ꯔꯦꯁꯀ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯩ ꯏꯔꯣꯜꯂꯒꯦ ꯃꯌꯥꯝ ꯏꯔꯣꯟꯕꯁꯤꯁꯨ ꯑꯩꯁꯦ ꯈꯨꯠꯅ ꯃꯦꯠꯄ ꯌꯥꯗꯕ ꯈꯨꯠ ꯑꯣꯏꯌꯦꯕ ꯑꯍꯜ ꯑꯣꯏꯖꯔꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯌꯥꯝ ꯁꯥꯒꯟꯕꯗꯣ ꯈꯨꯔꯛꯇ ꯌꯥꯝꯅ ꯏꯔꯣꯟꯕ ꯂꯣꯏꯔꯒ ꯈꯨꯠ ꯌꯥꯝ ꯁꯥꯕ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯌꯥꯝ ꯁꯥꯕ ꯃꯤꯗꯣ ꯑꯣꯏꯌꯦꯕ ꯑꯉꯥꯡꯇꯪꯅ ꯁꯥꯕ ꯅꯠꯇꯦ ꯑꯍꯜꯗꯁꯨ ꯑꯗꯨꯝ ꯁꯥꯏ ꯃꯁꯤꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯑꯩ ꯒ꯭ꯂꯥꯁꯅ ꯑꯗꯨꯝ ꯇꯛꯈꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯌꯣꯡꯆꯥꯛꯇꯣ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯌꯣꯡꯆꯥꯛꯇꯣ ꯄꯥꯝꯃꯨꯗꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯩꯈꯥꯏꯕ ꯃꯔꯛꯇ ꯍꯥꯞꯇꯕꯤꯗ ꯍꯣꯔꯦꯟ ꯅꯩꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯁꯨ ꯌꯥꯔꯦ ꯑꯗꯨꯏꯁꯨ ꯑꯩ ꯈꯤꯇꯪ ꯃꯍꯤꯗꯤ ꯍꯥꯞꯈꯤꯒꯦ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯈꯤꯇꯪ ꯇꯣꯠꯂꯦ ꯌꯥꯝ ꯌꯥꯝꯗꯕꯅꯦ ꯑꯩ ꯏꯔꯣꯟꯕꯁꯦ ꯑꯗꯨꯒ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯩꯅ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯎꯠꯂꯤꯁꯤꯅꯅꯦꯀꯣ ꯃꯌꯥꯝꯅ ꯊꯥꯖꯕꯤꯔꯝꯗ꯭ꯔꯗꯤ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯎꯠꯆꯕꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯥꯎꯔꯅꯤ ꯑꯗꯨꯅ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯇꯣꯏꯔꯁꯨ ꯍꯥꯎꯇꯕꯅꯦ ꯈꯤꯇꯪ ꯈꯤꯇꯪ ꯅꯩꯈꯥꯏꯕꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯄꯪ ꯌꯥꯎꯕꯁꯤꯅ ꯍꯥꯎꯇ꯭ꯔꯥ ꯀ꯭ꯔꯛ 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 ꯂꯥꯎꯕꯗꯣꯀꯣ ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯃꯔꯥ ꯈꯔꯁꯨ ꯍꯦꯛꯂꯛꯑꯦ ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯀꯔꯤ ꯀꯔꯥ ꯑꯩꯒꯤꯗ ꯌꯥꯝ ꯍꯧꯋꯦꯕꯀꯣ ꯁꯨꯅꯕ ꯃꯔꯣꯏꯁꯦ ꯁꯤꯅ ꯀꯣꯠꯅꯕ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯊꯦꯜ ꯉꯁꯤ ꯎꯠꯆꯔꯛꯀꯦ ꯁꯤꯅ ꯄꯦꯔꯨꯛ ꯆꯝꯐꯨꯠꯁꯤꯅ ꯍꯋꯥꯏ ꯄꯦꯔꯨꯛꯁꯤꯁꯨ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ